Chahi kayadagi mangphaonadana lakpa India amata oina punsinba haiba adu BJP leingak asi lakpadagi amata oina khenaba leitaba apunba leibak ama oiba ngamle haina Manipur gi Chief Minister na phongdokre wafam asi ngasi nitaipa chuthekta leiba thambal sanglenda pangthokiba nifumdoirak suba Bharatiya Janata Party gi mapok numit thoramda phongdokhibane Tharamadu hogdokladuna Manipur Chief Minister N.Biren na BJP gi thambal yekpa firal chingkhatke loinana gaun chalo ghar chalo haina mingthonba lebak asida BJP na lokhalakadaba chawkhat thorangi souvenir amasu phongke Tharomaduga mari leinana Chief Minister N.Biren na phongdokhibada lebak ama ngakpa haiba si lebak aduda leiriba miyam adu nungaihanba asine lebak miyambu karamna nungaihangani awatpa leheloi haibagi policy program puthokpa adubu lebak ngakpagi asengba saktamne ngasi BJP leingak asi lakpadagi apunba Bharat ama oinaba manglamba manglanadu ngasi mangphaonaba ngamle masida natana jati amaga gi marakta nungsinaba amata oina punsinba ngamle masida natana matam amada lamdam asida tourism yengba lakpa matamda loktak natana leiramde dubu ngasidi tourism gi oiba kaya ama semgat sagatle masiga loinana leibak miyam gi damak BJP na lokhalakliba thabak kaya gi maramda Chief Minister na phongdokhe Bharatiya Janata Party की मणिपुरी संगाई इतनी प्राप्त चलने लगे भी जाति कुंसा का मंगा की युम सिंधु यंगियो है जनाब मधु किलो अपुन मणिपुर के कोई भारतीय जनता पार्टी के सत्ता में भारतीय जनता पार्टी की मणिपुर तुंगल आकर तो मदिंग ऐसी पामी पर अदुगी थपक कोई नहीं उल्लंघन ले रहे हैं ट्राइब कुंसा का मंगा की अखो इंडिजिनस पीपल्स मणिपुर से की महौर वाले के हम ने रखा कोई ट्राइब कुंसा का मंगा दुगी मफम यहाँ लगा ममतौर का थमा बनी मसीह तो उन्हें मांगता भारतीय जनता पार्टी की सरकार आहान बदलने कोई ट्राइब खुदिंग मकी म्यूजियम कुंसा का मंगा साकर मागी ट्राइब खुदिंग मकी लोइना मागी ट्रेडिशनल कल्चर मागी लेडिबे एथिक पोट में यहाँ से प्रिजर्व तो जनब हाई दिन कोई सागर में तो नहीं कोई दा लेडिबे मणिपुर दा लेडिबे जाति सिंगी मर्क तो कोई खेना बोले इतने लेडिबे जाति सिंगी मर्क मान पाम चलिबे धर्म सिंगी तो कोई खेना बोले इतने धर्म नामबु धर्म अमन इकाई खुनब हाइबदो कोई भारतीय जनता पार्टी के कोई चप चाब कोई फिरे चप चाब कोई वाखलोन लई मान पाम मान चकदबनी कोई अमन अमबु फाइथिन रोयबनी नुसिन लेमिन ने है भारतीय जनता पार्टी के अंदर ऑनरेबल प्राइम मिनिस्टर मोदी जी की सबके साथ सबके विकास सबके विश्वास एंड सबके प्रयास